Folktale Manipurbu tabiriba khwai pumnamakpu ehanba maktada ehakni koknona khuramjari. Channel asida nungairaba phunga wari macha paurongna chingba kaya ama puzarake. Amadi mayamna nusibiduna channel asibu like, subscribe amadi share tawbasu kawbidanaba haizari. Thaina mamangaida matik mathona leiba ningthou ama leibak amada palami. Mahaki manai achanba mahaki matingsu yamna panglakpa pamsuba kauba phamnaiba ama leirami. Ningthouna mahakpu luna chana tawbirami. Nomagi numit amada pamsubabu ningthouna darbada kausilaga phamnaiba mayam khanghalladuna hairami. Taro ningthou aigi yathangni praja phamnaiba pumnamak aigi laipak asida thokpa thodok wathok pumbada phamnaiba pamsubana tawba thabak khudingda magi apamba mathauda aigi wayal pathap magi achauba thodang leigani mana phagani tawba khudingda aina ayetpa piraroidabani laipaki phamnaiba pamsubana tawba thabak khudingda magi apamba mathauda aigi wayal pathap magi achauba thodang leigani Mana phagani tawba khudingda aina ayetba piraroidabani. Laibaki phamnaiba nakhoinasu karigumba ayetba pipharoi. Praja miyamnasu pamsubagi apamba yathang ingadabani. Aigi inai achanba pamsubada aigi mana oina pirabani. Haina mipum khuding khangnaba laukthokli. Numittugi darba loisilli. Miyamna phamnaiba singna pamsubabu ikai khumnaba helakli. Pamsuba hanadagi hena handakti ningthougi mana phangbadagi nungaina palakli. Ningthougi phamnaibani haiba phawba kawba matam yaurakli. Mahakna haiba khuding prajana yari. Huranba mihatpadusu mangoda paisa pizaduna kanbiyu haizarabada ningthou wayen sangda. Mahakna mahak mihatpa natti hairabada ningthouna yabiduna ayetpa pibidanaba chingba tawrakpadagi mamai thangdadi dakugi makok daku yokhatpa haibadu pamsubada thokli. Pamsubana aronba manai thamduna leipak praja otpa naiba lan thummunba sana lupa laukthokpa mana haiba yadabana chingba mibu hatpa nupi angangsing otpa naibagi chang hengalakli. Phamnaiba ataina pau phangladuna ningthouda pamsubagi mathakta wakatlubada ningthouna thaoina lauraktri. Pamsubana otpadagi chaina phanglaba praja kaya. Amadi ningthoudadi wakatpa ngamzaba ngamdaba pamsubagi saithing maya chikchaduna khanglaklami. Nongmagi numit amadadi praja singdagi machin tongba kharana phamnaiba ningthougi pabukchal chawba manga tarukta haizarami. Phamnaiba singnasu munna khanarabada aikhoi asum tumina leithoklabadi leipak asi manglani adunadi pamsuba phamnaiba si aikhoiga unanaba thaurangnasi mahakpu ningthou semdagi hairasi haina warepnari. Aronba thabakni phamnaiba tarukna pamsubabu nongma mapham amada sak kauri. Phamnaiba pamsuba laklabada phamnaiba tarukna wa haudoraklami. Phamnaiba natikna thauna leiraba phamdon ehenba pai tawningbata tawba miyam pumnamakna yariba pamsuba phamnaiba o ngasi aikhoina cha kaujaribase ataigi nattido aikhoi leibaki ningthousi matik chadri ningthou leiri haibadumak ngairi adomna ningthou oibaga chappu manari aduna phamnaiba pamsubana ningthou adumak oinaba tawrasido haizarami. Adomna ningthou oibigi hairadi aikhoi taruksu mateng pangzagi adombu ningthou semjaragi hairami. Pamsuba ningthougum hanadagi khalakpado matang chare khalladuna ningthou oina ayekpa amata yaudana leipak amapu oiragi khalladuna hairaklami. Phamnaiba singna taklibado achumbani. Aibu ningthou semduna ningthou oihallabadi aigi sana nupa leiriba mayamse nakhoida yenthoke aduga achauba phamthon su pige
ꯑꯩꯇ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯂꯕ ꯐꯝꯅꯥꯏꯕ ꯄꯥꯝꯁꯨꯕꯅ ꯋꯥ ꯉꯥꯡꯊꯣꯛꯂꯤ꯫ ꯄꯥꯝꯁꯨꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯗꯤ ꯏꯅꯤꯡꯊꯧꯗꯤ ꯀꯔꯝꯅ ꯂꯣꯏꯁꯤꯜꯂꯁꯤꯒꯦ? ꯐꯝꯅꯥꯏꯕ ꯇꯔꯨꯛꯅ ꯍꯌꯦꯡ ꯑꯍꯤꯡꯁꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯕꯨ ꯂꯣꯟꯅ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯒꯦ꯫ ꯑꯗꯨꯒ ꯀꯣꯝꯗ ꯍꯦꯛꯇ ꯍꯤꯡꯐꯨꯝ ꯐꯨꯝꯖꯤꯜꯂꯁꯤ꯫ ꯐꯝꯅꯥꯏꯕꯅ ꯀꯣꯝ ꯃꯌꯥꯗ ꯂꯩꯕꯤꯔꯣ꯫ ꯏꯅꯤꯡꯊꯧ ꯍꯤꯡꯅ ꯐꯨꯝꯃꯤ ꯐꯨꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯕꯤꯔꯣ꯫ ꯑꯩꯈꯣꯏ ꯇꯔꯨꯛ ꯁꯣꯏꯗꯅ ꯐꯝꯅꯥꯏꯕꯒꯤꯗꯃꯛ ꯊꯧꯒꯟꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯝꯁꯨꯕꯅ ꯀꯗꯥꯏꯗ ꯀꯣꯝ ꯇꯧꯔꯁꯤꯒꯦ, ꯀꯗꯥꯏꯗ ꯑꯩꯅ ꯀꯔꯝꯅ ꯂꯩꯕ ꯍꯪꯂꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡꯅ ꯑꯊꯧꯕ ꯐꯝꯅꯥꯏꯕ ꯋꯥꯌꯦꯜꯁꯪꯒꯤ ꯅꯥꯀꯜ ꯑꯁꯣꯡꯕꯒꯤ ꯃꯌꯥꯗ ꯍꯧꯔꯤꯕ ꯎꯖꯥꯎꯗ ꯂꯩꯕꯤꯔꯣ꯫ ꯑꯩꯈꯣꯏꯅ ꯀꯣꯝ ꯑꯗꯣ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯊꯧꯕ ꯐꯝꯅꯥꯏꯕꯗꯤ ꯈꯣꯡꯗ ꯌꯣꯠꯍꯤꯡ ꯑꯃꯠꯇꯗꯤ ꯆꯟꯕꯤꯍꯧꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯎꯖꯥꯎꯗꯨꯗ ꯌꯦꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯁꯨ ꯃꯨꯠꯍꯧꯕ ꯌꯥꯗꯕꯅꯤꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯅ ꯌꯦꯜꯂꯛꯀꯗꯕ ꯀꯌꯥꯕꯨꯁꯨ ꯎ ꯑꯗꯨꯗ ꯎꯁꯤꯜ ꯁꯤꯜꯍꯧꯕ ꯇꯥꯏ꯫ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯎꯍꯧꯕ ꯊꯣꯛꯂꯕꯗꯤ ꯑꯊꯧꯕꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯕꯗ ꯃꯔꯥ ꯇꯞꯂꯔꯣꯏ꯫ ꯆꯤꯡꯅꯩꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯅ ꯃꯕꯨꯛꯅꯤꯡ ꯂꯥꯡꯂꯕ ꯄꯥꯝꯁꯨꯕ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯁꯤ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯐꯝꯅꯥꯏꯕ ꯇꯔꯨꯛꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯄꯥꯝꯁꯨꯕꯒꯤ ꯃꯊꯛꯇ ꯄꯥꯝꯁꯨꯕꯒ ꯍꯥꯏꯅꯈꯤꯕ ꯄꯥꯝꯁꯨꯕꯅ ꯅꯤꯡꯊꯧ ꯃꯍꯨꯠ ꯁꯤꯅꯤꯡꯕ ꯀꯌꯥ ꯑꯗꯨ ꯇꯝꯂꯤ꯫ ꯅꯤꯡꯊꯧꯅ ꯐꯔꯦ, ꯅꯈꯣꯏꯒꯤ ꯋꯥꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯩꯒꯤ ꯐꯝꯅꯥꯏꯕ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯅꯤꯡꯊꯧ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯅꯈꯣꯏꯒꯤ ꯅꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯅ ꯅꯤꯡꯊꯧꯒ ꯐꯝꯅꯥꯏꯕ ꯇꯔꯨꯛꯀ ꯁꯤꯟꯅꯔꯦ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯆꯤꯛꯂꯕ ꯑꯍꯤꯡꯅꯤ꯫ ꯐꯝꯅꯥꯏꯇꯣꯟ ꯅꯤꯡꯊꯧꯒꯤ ꯐꯤꯖꯦꯠ ꯆꯞ ꯆꯥꯅ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯌꯥ ꯐꯤꯕꯨꯜꯅ ꯃꯈꯨꯠ ꯑꯅꯤ ꯇꯨꯡꯕꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯐꯝꯅꯥꯏꯕ ꯑꯍꯨꯝꯅ ꯆꯞꯇꯨꯅ ꯃꯈꯣꯏ ꯇꯔꯨꯛꯅ ꯇꯧꯔꯝꯕ ꯎꯖꯥꯎ ꯃꯌꯥ ꯑꯗꯨꯒꯤ ꯀꯣꯝꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯅꯤꯡꯊꯧꯅ ꯄꯥꯝꯁꯨꯕꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯒꯦ ꯍꯥꯏꯔꯗꯨꯅ ꯐꯤꯃꯨꯜ ꯁꯦꯠꯇꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨꯗ ꯂꯣꯟꯅ ꯁꯦꯟꯅꯔꯤ꯫ ꯑꯁꯣꯝꯂꯣꯝ ꯋꯥꯌꯦꯟꯁꯪꯒꯤ ꯀꯣꯝꯗꯨꯗ ꯀꯝꯗꯧꯔꯤ ꯍꯥꯏꯕꯗ ꯏꯁꯨꯁꯥ ꯃꯄꯨ ꯆꯦꯡ ꯄꯤꯛꯄ ꯃꯄꯨꯒꯤ ꯐꯝꯅꯥꯏ ꯄꯥꯝꯁꯨꯕꯅ ꯅꯤꯡꯊꯧ ꯍꯥꯠꯂꯒꯗꯕꯅꯤ, ꯑꯩ ꯅꯤꯡꯊꯧ ꯁꯤꯜꯂꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯐꯝꯅꯥꯏꯕ ꯑꯅꯤꯅ ꯃꯈꯣꯡꯗ ꯌꯣꯠꯍꯤꯡ ꯊꯥꯡꯕꯗꯨ ꯌꯥꯔꯗꯨꯅ ꯌꯣꯠꯍꯤꯡꯅ ꯎꯖꯥꯎ ꯑꯗꯨꯗ ꯎꯔꯥ ꯎꯁꯤꯜꯂꯒꯨꯝ ꯂꯦꯝꯍꯧꯕ ꯌꯣꯠꯍꯤꯡ ꯃꯇꯣꯟ ꯑꯗꯨꯅ ꯌꯦꯠꯂꯗꯨꯅ ꯎꯖꯥꯎ ꯃꯔꯨꯝꯗ ꯅꯤꯡꯊꯧ ꯄꯨꯊꯣꯔꯛꯄ꯭ꯔꯥ ꯂꯣꯠꯅ ꯌꯦꯡꯂꯛꯃꯤ꯫ ꯑꯍꯤꯡꯒ ꯑꯣꯏꯕꯅꯦ, ꯃꯤ ꯑꯇꯩ ꯈꯪꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯅꯦ꯫ ꯄꯥꯝꯁꯨꯕꯅ ꯀꯣꯝ ꯇꯥꯅ ꯄꯨꯗꯨꯅ ꯐꯝꯅꯥꯏꯕ ꯑꯍꯨꯝꯅ ꯄꯨꯔꯛꯂꯤꯕ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯨ ꯃꯨꯁꯤ ꯃꯨꯁꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯥꯝꯁꯨꯕꯅ ꯃꯈꯣꯟ ꯊꯣꯛꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯅꯤꯡꯊꯧ ꯑꯄꯪꯕ, ꯅꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯃꯇꯝ ꯑꯗꯣ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯏ ꯑꯆꯥꯟꯕ ꯄꯥꯝꯁꯨꯕ ꯑꯩꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯔꯗꯕꯅꯤ꯫ ꯐꯝꯅꯥꯏꯕꯁꯥ ꯏꯅꯤꯡꯊꯧꯁꯤ ꯀꯣꯝꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯐꯨꯝꯕꯤꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ꯫ ꯐꯝꯅꯥꯏꯕ ꯑꯍꯨꯝꯗꯨꯅ ꯆꯞꯇꯨꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯅꯤꯡꯊꯧ ꯐꯤꯖꯦꯠ ꯁꯦꯠꯄ ꯐꯝꯅꯥꯏꯇꯣꯟ ꯀꯣꯝꯗ ꯊꯥꯗꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯈꯣꯠꯆꯤꯟꯅꯕ ꯐꯝꯅꯥꯏꯕ ꯇꯔꯨꯛꯅ ꯊꯧꯔꯥꯡꯂꯛꯂꯤ꯫ ꯄꯨꯝꯅꯃꯛ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕ ꯅꯤꯡꯊꯧꯅ ꯃꯈꯨꯠꯅ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕ ꯃꯐꯝ ꯈꯪꯍꯧꯗ ꯆꯣꯡꯊꯣꯛꯂꯛꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯍꯨꯏ ꯐꯝꯅꯥꯏꯕ ꯄꯥꯝꯁꯨꯕ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯅꯤꯡꯂꯝꯂꯕ? ꯍꯨꯏ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨꯒꯤ ꯂꯩꯇꯣꯟꯗ ꯂꯦꯛꯏ ꯍꯥꯏꯕꯒꯨꯝ ꯊꯣꯛꯂꯕ꯭ꯔꯥ? ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯞ ꯆꯥꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯇꯧꯒꯦ ꯈꯟꯗꯅꯕ ꯅꯃꯤꯡ ꯊꯝꯕꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯝꯁꯨꯕ ꯃꯈꯣꯡ ꯌꯣꯠꯍꯤꯡ ꯆꯟꯈ꯭ꯔꯤꯕꯅ ꯆꯦꯟꯕꯁꯨ ꯌꯥꯗ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯇꯥꯏꯅꯐꯝ ꯊꯣꯛꯇ꯭ꯔ꯫ ꯍꯥꯏꯔꯨꯕ ꯈꯨꯗꯤꯡ ꯅꯤꯡꯊꯧꯅ ꯂꯧꯕꯤꯗ꯭ꯔꯕꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯐꯝꯅꯥꯏꯇꯣꯟ ꯀꯣꯝꯗꯒꯤ ꯃꯈꯨꯠ ꯊꯣꯛꯂꯛꯂꯕꯗ ꯐꯝꯅꯥꯏꯕ ꯇꯔꯨꯛꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯛꯂꯤ꯫ ꯃꯈꯨꯠ ꯄꯨꯜꯂꯝꯂꯒ ꯃꯈꯣꯡ ꯌꯣꯠꯍꯤꯡ ꯊꯥꯡꯗꯨꯅ ꯄꯥꯝꯁꯨꯕ ꯄꯨꯔꯛꯂꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯝꯁꯨꯕꯕꯨ ꯈꯨꯗꯛꯇ ꯗꯟꯗꯤ ꯐꯪꯍꯟꯒꯅꯤ ꯇꯥꯛꯂꯗꯨꯅ ꯂꯩꯄꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯈꯪꯍꯜꯂꯕꯗ
ꯇꯨꯝꯂꯨꯔꯕ ꯄ꯭ꯔꯖꯥ ꯐꯝꯅꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯤꯡꯊꯧꯒꯤ ꯀꯥꯡꯖꯩꯕꯨꯡꯗ ꯂꯥꯛꯂꯔꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯅꯈꯣꯏꯗ ꯇꯧꯈꯤꯕ ꯈꯨꯗꯤꯡꯒꯤ ꯃꯤ ꯄꯨꯝꯕꯅ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯐꯨꯕ ꯆꯩꯕ ꯌꯥꯒꯅꯤ, ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯍꯥꯏꯅ ꯁꯤꯟꯅ ꯊꯣꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯏꯔꯨꯕꯒꯤꯁꯨ ꯀꯥꯟꯅꯔꯔꯣꯏꯗꯕ ꯈꯪꯂꯕ ꯄꯥꯝꯁꯨꯕ ꯃꯤꯌꯥꯝꯒꯤ ꯆꯩꯅ ꯈꯥꯡꯂꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧꯈꯤꯕꯅꯤ, ꯑꯗ ꯇꯧꯈꯤꯕ ꯐꯝꯅꯥꯏꯕꯅꯤ ꯍꯥꯏꯔꯨꯗꯨꯅ ꯃꯥꯅ ꯂꯩꯔꯝꯕ, ꯈꯨꯠꯇꯨꯝꯅ ꯊꯤꯜꯂꯝꯕ, ꯃꯈꯣꯡꯅ ꯀꯥꯎꯔꯝꯕ, ꯃꯇꯤꯟ ꯆꯤꯠꯂꯝꯕ, ꯐꯨꯗꯨꯅ ꯊꯤꯅ ꯆꯩꯔꯝꯕ ꯀꯌꯥꯅꯤ꯫ ꯃꯃꯩ ꯊꯪꯗ ꯅꯤꯡꯊꯧꯅ ꯁꯅꯥ ꯐꯝꯕꯥꯜ ꯀꯥꯡꯖꯩꯕꯨꯡ ꯐꯝꯊꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯍꯨꯠ ꯁꯤꯅꯤꯡꯕꯒꯤ ꯆꯩꯔꯥꯛꯅꯤ ꯍꯥꯏꯔꯗꯨꯅ ꯁꯅꯥꯊꯥꯡ ꯍꯥꯏꯒꯠꯇꯨꯅ ꯍꯥꯏꯊꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯣꯠꯄ ꯅꯩꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯌꯥꯎꯗ꯭ꯔꯕ ꯄꯥꯝꯁꯨꯕ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯄꯥꯝꯁꯨꯕ ꯅꯤꯡꯊꯧꯅ ꯗꯟꯗꯤ ꯄꯤꯔꯕꯗ ꯂꯩꯕꯥꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯊꯥꯒꯠꯈꯤ꯫ ꯅꯤꯡꯊꯧ ꯐꯝꯅꯥꯏꯕ 6ꯀꯤ ꯃꯔꯝꯗ ꯀꯨꯞꯅ ꯈꯜꯂꯒ ꯃꯔꯥꯜ ꯀꯣꯛꯄꯤꯈꯤ꯫ ꯑꯁꯨꯝꯅ ꯏꯁꯨꯁꯥ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯌꯦ꯫ ꯏꯁꯨꯁꯥ, ꯉꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯕꯗ ꯑꯉꯥꯡꯁꯤꯡꯗꯣ ꯆꯠꯈ꯭ꯔꯦ꯫